Ayan, ready or Kangla TV की editorial कलम न मयाम मुताराम नोकचरी ngasi ahambal lokhatchariba pausi asi narol gi thodanggi editorial kalam da July gi tangani sok lisingani kunmanga yemja kaisen namita kari leiribagi haibadu yengminase editorial kalam asigi topic ta laibasi cookie signal lam khopsin nabu honarak labasu PR lengak na yengtuna leigedori bra haiba title si thambiri writer si di anonymous ne Matam kuinagi mamangdi cookie haiba proof sina makhoigi politician sing amade bureaucrat officer ga loktuna raga lamdam sigi lairiba lam khuding maktapna tapna khopsilaktuna lambi thong kaya unauthorized oiba moong da semjilakpata natana tongan ba lamgi maming sing thonba hujilakli cookie singi asigum laba fatta lawsing asi chahi kuntra gi mamangdagi chathaduna laklabani matam gi laikhiba lengak sing nasu Makhoigi Rajniti ki khudong chaba yenglaga tuminna leisinkiba ngakani haujikti cookie singna torokliba yamna tamthiba thong sing adugi mayokta lamdam sida leiriba tongan ba phurup singna yaningdaba phongdok narakle sok lising ani kulumdo yi megi ohumda thokiba thodok adugi mamangdaki tampak lamda tainaba chingi saruk singda naga singi lam phaurga lambi semjilaktuna German road amadi Tiger road haina thonjilakre Suda lairiba cookie kulai paiba sing cookie politician sing amadi cookie bureaucrat officer sing manaraga torokliba tabak sing adu BJP na luchingba chungsinnaba lengak ama Manipur da leiramba aduna su khangna khangsinnadana lakhiba ngaktani maramdi mahusaragi hauna state sida leirakiba lengak singna chingdana sasan ama tamdana sasan ama adumak tawduna lakli tampak lamdana law and order control tawribani haiduna micham miyamgi mathakta law enforcing body singi ahenba sakti sizinaraga tami jingdana cookie singni yamna phongna yainna yadaba mongda langi khulai sing sizinaduna chatharakpa hingsagi thabak singdana Manipur lengakna tuminna yengduna lei Manipur lengaki leijariba state force amadi central force singda control tawhannaba honade pumnamak sina maram oiraga cookie frumna ahenba sakti sizinaduna jingi lamda makoina tawningbata tawraga lakli Lengakna su tawnariba cookie kulai paiba singna tawning ba thabak tawba matamda state amadi central government na yengduna lei punamaksi yengluraga Manipur da central government na sanariba divide and rule gi policy yamna nakhai senglakle central government na sanariba yamna tamthiba policy sing khanglaga su state government na kari su khangjadaba pangdaba mitambal amagumna yengduna leirakpasi matam kuirakle haujikti mamangda leiramba popular government adu leitrabanina President rule gi lengak asina Manipur miyam gi interest thabak torokpa chummi haina khalli chahi lising kaya gi itihas leijaraba Manipur gi miyam na khalliba wakhal asidi Manipur bu mapangal leiba adugumba state ama uhenbaga loinana apunbagi saktam kaidana thamgadabani haiba wakhalon asini miyam na khalliba wakhalon asida Bharat ki apunbagi saktam lengdana thamba haiba sisu yauri Bharat kaidana honariba Manipur miyamgi interest ki mayokta cookie singna Manipur thugairaga separate administration talakpa haibasi leibak asi leijariba law bu thugaibani Bharat lengaki leijariba constitution gi wamada thabak torokpada ain gi oiba cherak phangloidabagi maram leite adubu asuk kuina cookie haiba proof sing asina Bharat lengaki chana kanglon punmuk thugairaga ain gi wamada torokliba thabak sing yengduna leibagi maram karigino Bharat lengakna sanariba policy sing hojikti lairik laisu hainaraba matamnina Manipur gi miyamna yamna laina khangi Manipur haiba state asi kanglup suna khundaba adugumba state amani Manipur da issue khara lei hairiba issue sing adugi manungda yamna maru oiba issue amadi khulai paiba naharol singa chathariba national liberation movement asi issue amani Naharol singna liberation movement tawriba asi karigidamuktano haibadu central government na ningthina thidokpiraga political problem amani haina lobiraga madugi solution ama puthoknaba hotnabiragadi khwaidagi hena fabani adubu central government na lairiba problem sing adu national problem ni haina khanbagi mota national liberation movement chathariba lamdam asigi khulai paiba naharol singsibu namthanaba hotnabada cookie singbu khulai oina sijinnabadi afaba natte Cookie singna taliba demand khanagani center na haiba khudimuk thabak oina pangthu o hairagadi cookie singsu siba naba kidana thabak torpa tabani
ꯑꯗꯨꯅꯅꯤ kuki kulai paibasing yauna haukiba sok lising ani kulumdoigi megi ohumda maitai singi mathakta landarakribadu hairiba thodok sing adu thoktingai mamangdagi hauna kuki kulai paibasingna liberation movement chathariba maitai gi naharol kya lotna amadi phongna faranga hatpa kya yaukrabani madudagi hauraga kuki kulai paibasingna national liberation movement chathariba Manipur gi naharol sing sibo maru phangna muthatna honaраklibasi kuki kulai paibasingna extremist singi maongda tarukliba thabak-sing aduda makhoi gi maningda kana leibage haibadasu tapna khangba horakrabani pumnamaksi state sida lengak sasan tawriba president rule gi lengak asina khangbaga loinana Manipur shanti lingnanabagdamakta karamba khujil tharang sisinnagadagi haibadu khanthaba matam oire president rule gi lengak asina khangadabadi schedule tribe ki station phangloidaba states phangloidaba kuki singna schedule tribe ki kota lauraga UPSC gumba exam kaya tharaba matungla IAS amasung IPS yauna foreign service kya phanglakpadagi state ki policy de yauksinaduna Manipur thugainaba khujil tharang tawba horakpani haibasisu khangjinba chume haukiba chahi kya gi mamangdagi state sigi yanglen saru oiriba Manipur secretariat kuki singna phamlaga tarokliba policy mayam adu matamdugi apangba politician singna khanghoudre Lebaki khandraba politician sing aduna masagi political benefit kaktagi khallaga politics tawrubana ngasini Manipur kari oire pumnamak sing adugi khudong chaba lawraga kuki singna tongan ba lambi thong kya semjin patanatana German road amadi tiger road haina maming thonjillaklibadu ngasiri nagagi frup singni yaroi haidunu yetpa horakle masida president rule lengangna luchingbu oiriba Manipur gi governor Ajay Kumar Bhalana tuminna yengduna leibasu chumloi Manipur shanti lingnanabagidamukta Manipur governor na tawpham thokpa thabaksing adudi matang tamcharingeda tahobuna chungani haina khalli masida pukninggi mot phongdokpirau narogi thokdangi editorial kalam sida pause asigi adongi pukninggi mot phongdoktuna letter to editor wari macha sareng miyamgi wakat matam gi article sing thabirakpa yagani editor na suma phongdoi haibu wafam sisu yamna chumba poni aduga mamangda sahi kun kunthra gi mamangdagi mistake sing che macha mathang senduna laab tungna ngasidi achoba mistake ama haibu oire yamna luraba tanpham ma yore aduna mamangda soirami haiduna soiramba sing adu khudom bi thinduna ye laiba taragari akhoi kanma ngamdana mangkhiba haibu soiduna oirani na makata aigi mot phongdoksage aduga mathangda lokhatchariba khoigi pause si sana lewaki editorial kalamda kari yaurige haibadu yengminasi tangani soklisingani kunmanga sana lebaki editorial kalamda laiba topic asiki mamingse ikaiba khangdaba singi hidak laiti na laidi masigi editorial kalam asina kari asumba seng phongdoklibe haibado muyengminasi miyoi bana masagi mamai nalabadi miyoi adu yamna lu nanba miyoi ni miyoi oina launai amaromda malemda laiba
Miyoi khudimak maru oina nupising asi masagi mamai nannaba honabada araiba sel thadabada aki akhang leinade. Matau asigumna Manipurda leiriba nupising asigi marakta nupi ayamadi mamai masam amadi masasing luna nana ke mauduna thamnaba beauty parlor singda chatuna sel tingna keba chanai. Adumaku masagi mayum amadi akoibagi system sim luna nana hakchang nada yektana lainaba thabak thorang paikhatpagidi sel tingningde. Masigumba kaya sina maram oiraga ngasiri Imphal City gi akoibagi mafam ayamada fatta haudi hundokpham oiduna fajakraba saktamsing asi modhanbada natana manghan tanghale. Tongan ba assembly constituency taretna konsilliba Imphal City amadi Greater Imphal gi mafam kayada mafam chadana fatta haudi hundoklibasing asidi ipa ipusingna hainaba ikaiba khangnabagi hidak leite haiba thongduni. Imphal City luna nana fazana thamba haibasi state sida khundaminariba Kangla Furup singi afaba maini miyoi Kangla Furup kayana khundariba Manipurgi Imphal City taru tanan lainaba haibasi state sigi miyam sigi wakhal taba lu bananba pamba miyoi bigi mapung phaba wakhal chenba Kangla Furup ni haina laungnaga dauribani. Iram khonglam matik chana leitabadagi nong khajitang tabaga khusem ichau thokliba Imphal Phawdun cheliba Editorial gi ising ka hena fagathanba haukiba fagathanaba haukiba chahi kyaragi Manipur lenga ki Municipal Administration Housing and Urban Development Mahut Department na mapung oiba thaudang lauduna thabak kya paikhatuna lakli. Malem gi lebak kya gi mityeng oiriba Imphal bu taru tanana thamnaba Mahut Department na IMC City Police Fire Service Forest Department amadi Environmental and Climate Changes Department na chingbada kuchhamna duno khwaramban ima kaithel amadi masigi akoibada leiriba samu makhong flyover bridge paring na chingba mafamsingda paisilliba makhal khudingi fatta haudi sing asi toina sit sengli masida sunatna ka hena mochillaba fatraba sijinnaba yaraba ising cheliba nambul turenbu luhannaba sitok sengdokpagi thabaksu chathari. Turel sigi torban mafam kaya ningthina semgat sagatuna miyam gi pothapam semgatli turel sida fattaba polamsing hondokpada kharadang oirabasu thingnaba nambul turen gi mathakta sariba thong kayagi nag yata wangna khagatuna thamli. Mari leinaba department na amot polamsing mafam chana hundoknaba mic sijinnaduna khangalli. Awareness workshop kaya su piri masi maktada ikai khangdabagi hidak leite hariba kangbu sing asina ngasisu mafam chadana makhal kayagi fattaba polamsing hundoktuna Imphal City gi fajakraba masaksing manghalli. Hena nungaitribadi masagi mamai fajana thamnaba parlor singda sel tingna chatnari numidangna kwa talapna chingba nisagi polamsing chabada ahenba sel thadabada kijadabi ke nauraga thorpi nupi kyana ngasisu flyover bridge mukhong wahingmam lekai lairembi mamang baigo hotel mamang nagamapal paring pisum hairang goithong paringi mafam kyada fatta haudina chairibasini aduna Imphal City luna nana thamsi harabadi ikaiba khangnabagi hidak leite haribasing asi faraga ain gi oiba thabak lokhatpa natragadi Imphal City amotpu hundokpham oiraktuna makhal kyage laina narakani. Wafam sigi thim sidi yamna fajaba oye adubo nupi singa ikaiba khangdabasinga gi sarukta nupi saruk kharaga compare tawribasigi mota aroiba last piriba point ain gi oiba thabak lokhatpa natragadi Imphal City amotpu hundokpham oiraktabana oiraktuna makhal kyage laina narakani haibasida emphasis piragadi hena fajagani na khale. Maramdi asoiba natragana soidaba accountability leitaragadi thaba am tawba matamda madugi consequence leitrabadi mi khudimok se ngasi hekta nang nana khwai ma thaba ma tawro adu nana tawre thok nana mi hatkera hurangera nang pharoi pulloi na haitaragadi mi singse khwadi mana pamjaba ponam khak phangna bai namuta achaw achaw mi myamdadi mhangjagada thabak soidana tawkani mi yama paisa paningi nang invisible oirani nang mini yengda uba phangroi nang pung kun mari ni haiba matamda mana tarokadaba thabakto yamna sathiba thabak tarokani karigi tawrino haragadi madu accountability leitabagine khoina afaba thabak tawba matamda reward piriba natragana fattaba thaba ama tawba matamda punishment piribagi reason je restriction and promotion haiba potugi base tawraga pibani aduna main oina
mi miyamna amotpa hundolagasu sarkarda chaigani mi miyamna afaba tawragasu sarkarda thakani masigi maram karino haragadi punishment and reward ki system ase government na akhoi authority amoina leibanina makoina masigi punishment and reward ki system se makoina create tobi gadawni mathang da leiba ayuki phongba pawsi sing manungda lokachariba editorial kalam ase khoi pokna famda karambam khalgi kari haibagi haibdo mo khoi yengminasi ngasi July tangani yumsakisya numit sok lising ani kun mga sige pona pang editorial kalam da leiba topic asina ahum lagsubo wari sanaba hai haukiba english ngani kulumdoi megi tang ahum dagi tholak liba maitai amasung kuki jom mar community anigi kangluki irang asi loishinanaba Ministry of Home Affairs na CSO Civil Society Organization singa anirak wari sanakraba matungda ahumlak subo aina haukiba June kuntra ningthau kaba numita maitai gi maru oiba CSO singna CSO sing oiba amuko United Club Organization Kokomi Coordinating Committee on Manipur Integrity amasung Fox Federation of Civil Society Organization gi mihut kangbu amaga wari sanakre wari sanaba aduda amuko amasung kokomi gi mihut taret amasung Fox gi mihut mangana saruk yakhi aduga Ministry of Home Affairs ki maikairi advisor Northeast AK Misra IB Intelligence Bureau gi Joint Director Rajesh Kamble amasung atai senior official singna saruk yakhi wari sanaba adu tangkak ani thokna chathakibani ahan batangkak ki oina ayuk pung 13 makhai nungthil pung ani phawba aduga ani suba tangkak ki nungthil pung ani ga minute 35 dagi pung 3 ga minute 15 phawba chathagi panba yabadi amuko kokomi amadi Fox mihut kangbu du hauki batang kuma panda Delhi gi damu Imphal thalokibani irang loisinanaba Ministry of Home Affairs maitai amasung kuki jo community gi CSO singna ihan hana wari sanakibasi haukiba April mangadani wari sanaba aduda amuko amasung Fox mihut taruk amasung kuki jo mar gi CSO singi maikai dagi mihut nipana saruk yakhi amuko gi oina President Nando Luhang amasung advisor sing Danabir Laisram amadi Ito Tongram amadi Fox gi maikai dagi masigi acting President BM Yaima Finance Secretary Khetrimim Chandra Kumar amadi spokesperson Haisnam James na saruk yakhi Kuki Jo Mar gi CSO singi maikai digi saruk yakhiba singna Mar Inpui gi President Dr. David Buril Jomi Council gi Chairman N Bumswan Naulak amasung Secretary Paunai Lan Kuki Jo Council gi Chairman Henlian Theng Thanglet Kuki Inpi Manipur gi President Aijang Khongsai United Jo Organization gi President Thangzman amasung Kotu Kangpopi gi mihut anini Government ki maikaidana Ministry of Home Affairs ki advisor AK Misra amasung Intelligence Bureau Joint Director Rajesh Kamble yaun official ahum amadi Manipurgi Chief Secretary PK Singh amasung Additional DGP Asutosh Sinha na saruk yakibani anirk subo oina wari sanakibaduna haukiba me tang kuntaretani aduda kokomi amasung Fox ki mihut sing na saruk yakibani tang kuntrada ahumlak subo oina wari sanakiba aduda amuko na komi amasung Fox ki maikai digi tongan ba wafam sing pukhatki ba wafam sing adugi manungda Manipur gi territorial integrity ka hendanaba free movement yahananaba NRC National Register of Citizens chana hanbagi amasung IDP sing mayumda hanjal hanbagi wafam sing yauki amuko gi Secretary General Pratap Laisangthem kokomi convener Khuraijam athauba amasung Fox ki President BM Yaima Sahana punna thadurok chirol amagi matungina CSO ahum asigi maikai digi pukhatkiba wafam sing adu ningthina khannagani amasung mathau taba thabok sing lokhatnaba matik chaba authority singda forward tawgani haina Ministry of Home Affairs ki official singna thajaba pirakki hairi amuko kokopi amasung Fox ki maikai digi pukhatkiba wafam sing asi yamna maru oiba ngaktani wafam sing asi thabakta onthokpane irang loisinba mahusagi fibam hanjal hanba amasung tung koinagi oina santi thambada chawna mateng oinagani adubo
ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 5ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯃꯨꯀꯣ ꯐꯣꯛꯁ ꯃꯥꯔ ꯏꯟꯄꯨꯏ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯖꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯀꯣꯇꯨꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ 6 ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯤꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯇꯣꯛꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯊꯣꯔꯤꯇꯤꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ, ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯄꯤꯁꯤꯜꯂꯛꯅꯕ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯐꯥꯎꯍꯟꯗꯕ, ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡꯗ ꯑꯄꯟꯕ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯆꯠꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ, ꯃꯔꯤꯁꯨꯕꯗ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ, ꯎꯪꯈꯠꯅꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯍꯤꯔꯝꯗ ꯁꯣꯊꯍꯧꯔꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯅꯕꯒꯤꯗꯃꯛ ꯒꯚꯔꯅꯔꯗ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯅꯤꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯗ ꯇꯥꯟꯅꯗꯨꯅ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯂꯧꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯁꯨ ꯀꯨꯀꯤ ꯖꯣ ꯃꯥꯔꯒꯤ CSOꯁꯤꯡꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯒꯤ ꯍꯥꯏꯂꯥꯏꯇꯦꯠ ꯑꯣꯏꯕ ꯀꯣꯠ ꯑꯃꯈꯛ ꯐꯣꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯀꯣꯠ ꯑꯁꯤꯅ ꯍꯣꯠꯅꯖꯕꯅ ꯃꯤꯒꯤ ꯊꯧꯗꯥꯡꯅꯤ, ꯍꯣꯠꯅꯖꯃꯟ ꯄꯤꯕꯅ ꯂꯥꯏꯒꯤꯅꯤ꯫ ꯁꯤꯇꯜꯆꯤꯠ ꯍꯥꯏꯔꯤꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯁꯤꯌꯔ ꯇꯧꯕꯅꯦꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯐꯥꯎꯗ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯄꯥꯕ꯭ꯂꯤꯛ ꯄꯤꯄꯜꯒꯤ ꯃꯔꯛꯇꯒꯤ ꯊꯣꯛꯂꯒ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯄꯦꯟꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯗꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯇꯧꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯑꯁꯣꯏꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯒꯤ ꯋꯥꯍꯪꯗꯨꯃꯗꯤ ꯑꯩꯈꯣꯏ ꯍꯪꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ CSOꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯅꯣ? ꯃꯈꯣꯏꯕꯨ ꯊꯥꯒꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄꯅꯤ, ꯊꯥꯒꯠꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯗꯒꯤꯅꯣ, ꯀꯅꯥꯅ ꯇꯧꯗꯕꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯍꯪꯕ ꯑꯃ ꯆꯪꯉꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯆꯤꯊꯤ ꯑꯃꯁꯨ ꯋꯥꯀꯠꯀꯤ ꯇꯣꯄꯤꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯆꯨꯍꯤ ꯆꯐꯨꯒꯤ ꯊꯤꯑꯣꯔꯤ ꯍꯥꯏꯕ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯂꯤꯕꯁꯤꯅ ꯀꯨꯟꯖꯀꯦꯁꯣ ꯃꯨꯛꯁꯟ, ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ꯫ ꯆꯨꯍꯤ ꯆꯐꯨꯒꯤ ꯊꯤꯑꯣꯔꯤꯁꯤꯗ ꯀꯔꯤ ꯋꯥꯀꯠꯂꯤꯒꯦ, ꯀꯔꯤ ꯆꯤꯊꯤꯅꯣ, ꯀꯔꯤ ꯄꯥꯎ ꯌꯥꯎꯔꯤ, ꯀꯔꯤ ꯄꯥꯎ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯦꯗꯤꯇꯔ: ꯃꯍꯧꯁꯥ ꯆꯨ ꯊꯥꯕꯁꯤꯡꯅ ꯀꯣꯂꯨꯗ ꯆꯨꯗꯣ ꯃꯍꯧꯁꯥ ꯆꯨ ꯊꯥꯕꯁꯤꯡꯅ ꯀꯣꯂꯨꯗ ꯆꯨꯗꯣ ꯆꯞꯈꯥꯏꯔꯒ ꯆꯨꯍꯤꯡ ꯂꯧꯔꯦ꯫ ꯆꯨꯍꯤꯡꯗꯨ ꯑꯃꯨꯛ ꯑꯆꯧꯕ ꯒꯔꯥꯏ ꯑꯃꯗ ꯂꯣꯜꯂꯒ ꯀꯨꯡꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯆꯥꯅꯕ ꯆꯨꯍꯤ ꯑꯣꯏꯅ ꯂꯧꯏ꯫ ꯃꯃꯥꯡꯉꯩꯗ ꯇꯤꯟ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯆꯥꯏꯔꯣꯜ ꯆꯐꯨ, ꯊꯣꯡꯖꯥꯎ ꯆꯐꯨꯁꯤꯡꯗ ꯆꯨꯍꯤ ꯍꯥꯞꯇꯨꯅ ꯊꯝꯅꯔꯝꯃꯤ꯫ ꯆꯨꯍꯤ ꯑꯁꯤ ꯆꯐꯨꯗ ꯈꯔ ꯆꯨꯞꯁꯤꯟꯕ, ꯆꯤꯅꯤ ꯑꯣꯏꯅ ꯈꯔ ꯐꯝꯖꯤꯟꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯧꯅꯤ꯫ ꯈꯔ ꯀꯨꯏꯅ ꯊꯝꯂꯒꯗꯤ ꯈꯔꯒ ꯍꯦꯟꯅ ꯄꯛꯁꯤꯟꯕ, ꯐꯝꯖꯤꯟꯕ ꯍꯦꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯆꯐꯨ ꯑꯃꯗ ꯁꯤꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯩꯗꯣꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯆꯥꯡꯗꯨ ꯐꯪꯗꯦ꯫ ꯈꯔ ꯃꯈꯩꯗꯤ ꯃꯌꯦꯡ ꯇꯥꯏ꯫ ꯑꯁꯨꯝꯅ ꯆꯐꯨ ꯃꯊꯪ ꯃꯊꯪ ꯁꯤꯟꯗꯣꯛꯂꯕꯗꯤ ꯃꯃꯩꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡ ꯍꯟꯊꯅ ꯐꯪꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒꯗꯤ ꯆꯨꯍꯤ ꯆꯐꯨꯒꯤ ꯊꯧꯗꯧ ꯌꯥꯝꯅ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯑꯌꯥꯝꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯍꯛꯊꯦꯡꯅꯅ ꯆꯞ ꯆꯥꯅ ꯌꯧꯔꯛꯄ ꯅꯠꯇꯦ꯫ ꯈꯣꯡꯊꯥꯡ ꯀꯌꯥ ꯊꯣꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯒꯚꯔꯅꯔ, ꯗꯥꯏꯔꯦꯛꯇꯔ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯦꯖꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯑꯔꯣꯏꯕꯗ ꯊꯤꯀꯥꯗꯥꯔꯒꯤ ꯃꯈꯨꯠꯇ ꯌꯧꯔꯛꯂꯒ ꯏꯔꯣꯏ ꯍꯦꯛ ꯂꯣꯏꯕꯗ ꯄ꯭ꯔꯖꯥꯒꯤ ꯃꯐꯝꯗ ꯌꯧꯔꯛꯄꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫
ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯈꯨꯠꯊꯥꯡ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯄꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯏꯀꯪ ꯇꯣꯏꯅ ꯊꯣꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ ꯆꯤꯡꯗ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯀꯥꯅꯤ ꯌꯥꯝꯅ ꯊꯥꯕꯗꯒꯤ ꯆꯤꯡꯁꯤꯡ ꯃꯔꯨ ꯀꯣꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯈꯜ ꯀꯥꯏꯔꯤꯕꯅꯤ꯫ ꯃꯔꯨ ꯀꯣꯛꯂꯕ ꯆꯤꯡꯗ ꯅꯣꯡ ꯀꯟꯅ ꯇꯥꯕꯗꯒꯤ ꯂꯩꯅꯥꯡ ꯐꯥꯖꯤꯟꯕ ꯉꯝꯗꯕꯗꯒꯤ ꯇꯝꯄꯥꯛꯀꯤ ꯇꯨꯔꯦꯜ ꯑꯌꯥꯝꯕ ꯂꯩꯅꯥꯡꯅ ꯊꯟꯒꯠꯍꯟꯗꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯁꯤꯡ ꯀꯥꯏꯗꯨꯅ ꯄꯥꯊꯣꯛꯇꯨꯅ ꯌꯨꯝ ꯀꯩ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯦꯜꯂꯛꯏ꯫ ꯎꯃꯪ ꯀꯟꯅꯕ ꯊꯥꯗꯔꯛꯄ ꯁꯤꯟꯐꯝ ꯑꯌꯥꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯆꯧ ꯑꯁꯥꯡꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯂꯩꯍꯧꯔꯒ ꯃꯤꯌꯥꯝꯗ ꯇꯥꯠ ꯇꯧꯅꯕ ꯆꯤꯡ ꯀꯥꯔꯒ ꯎ ꯊꯥꯕꯗꯤ ꯉꯝꯗ꯭ꯔꯒ ꯁꯍꯔꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯎ ꯄꯥꯝꯕꯤ ꯈꯔ ꯊꯥꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯁꯦꯟꯇꯔꯅ ꯊꯥꯗꯔꯛꯄ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯒꯤ ꯄꯀꯥ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯅꯕ ꯄꯩꯁꯥꯗꯨ ꯃꯊꯪ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯪꯂꯨꯔꯒ ꯂꯥꯛꯄꯅꯤꯅ ꯃꯥꯒꯤ ꯁꯔꯨꯛ ꯂꯧꯍꯧꯔꯕ ꯃꯇꯨꯡꯗ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯋꯥꯐꯀꯥ ꯎꯆꯨꯛ ꯈꯔꯒ ꯆꯤꯡꯂꯩꯕꯥꯛꯀꯤ ꯕꯦꯂꯥꯃꯇꯤ ꯈꯥꯎ ꯈꯔꯒ ꯑꯣꯏꯅ ꯊꯨꯡꯂꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯆꯧ ꯑꯁꯥꯡꯒꯤ ꯌꯨꯝꯗꯤ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯏꯁꯤꯡ ꯊꯨꯝꯕ ꯉꯝꯗꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤꯅ ꯏꯔꯥꯛꯅꯔꯒ ꯂꯩꯕ ꯇꯥꯕꯅꯤ꯫ ꯆꯨꯍꯤ ꯆꯐꯨꯒꯤ ꯆꯠꯅꯕꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛ ꯊꯧꯔꯝꯒꯁꯨ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯩ꯫ ꯊꯕꯛ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥꯅ ꯁꯔꯒ ꯄꯛꯅ ꯋꯥꯡꯂꯕ ꯃꯇꯝꯁꯤꯗ ꯊꯕꯛ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯦꯖꯦꯟ ꯊꯥꯗꯣꯛꯇꯨꯅ ꯃꯤꯍꯧ ꯃꯤꯀꯥꯍꯜꯂꯒ ꯁꯦꯜ ꯃꯌꯥꯝ ꯄꯤꯍꯜꯂꯤ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯌꯥꯝꯅ ꯄꯤꯕ ꯈꯨꯠꯆꯥꯕꯤ ꯈꯜꯂꯒ ꯂꯧꯈꯤ꯫ ꯐꯔꯦ ꯈꯟꯈꯤꯕ ꯃꯤꯗꯨ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯈꯜꯍꯧꯗꯕ ꯃꯈꯩꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯕꯛ ꯈꯟꯕꯤꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯍꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯨꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯂꯧꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯄꯤꯁꯤꯟꯖꯔꯕꯅꯤ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯩꯁꯥ ꯄꯤꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯂꯩꯖꯕ ꯂꯧ ꯏꯪꯈꯣꯜ ꯍꯣꯡꯅ ꯌꯣꯟꯗꯨꯅ ꯑꯃꯗꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯒꯤ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯀꯥꯔꯒ ꯄꯨꯔꯛꯄꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕ ꯃꯇꯥꯡꯗ ꯇꯪꯈꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯔ ꯈꯛꯇ ꯍꯟꯗꯣꯛꯂꯒ ꯇꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯀꯥꯡꯕꯨꯗꯗꯤ ꯀꯤꯍꯜꯂꯒ ꯑꯗꯨꯝ ꯄꯤꯗꯨꯅ ꯇꯣꯛꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯍꯦ ꯏꯁꯣꯔ, ꯃꯤꯒꯤ ꯏ ꯆꯨꯠꯂꯤꯕ ꯃꯈꯣꯏꯁꯤꯕꯨ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯚꯣꯠ ꯃꯌꯥꯗ ꯁꯛꯈꯤꯕ ꯋꯥꯁꯛꯀ ꯇꯧꯊꯣꯛꯂꯛꯄ ꯊꯕꯛꯀ ꯏꯁꯤꯡꯒ ꯊꯥꯎꯒ ꯈꯦꯠꯅꯕꯒꯨꯝ ꯈꯦꯠꯅꯔꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕꯈꯔ ꯊꯥꯗꯣꯛꯂꯒ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯑꯃ ꯌꯥꯎꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯂꯩꯕꯥꯛꯅ ꯌꯧꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯗꯕ ꯌꯥꯏ꯫ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯗ E=mc² ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯆꯦꯟ ꯔꯤꯑꯦꯛꯁꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯂꯣꯏꯁꯤꯟꯈꯤ꯫ ꯆꯨꯍꯤ ꯆꯐꯨꯒꯤ ꯆꯠꯅꯕꯤ ꯊꯤꯑꯣꯔꯤ ꯑꯁꯤꯅ ꯅꯥꯊꯩꯔꯒ ꯈꯔ ꯐꯕ ꯃꯥꯏꯀꯩꯗ ꯆꯠꯍꯟꯅꯤꯡꯉꯤ꯫ ꯑꯗꯣꯝꯒꯤ ꯀꯨꯟꯖꯒꯦꯁꯣ ꯃꯨꯛꯁꯟ, ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ꯫ ꯆꯤꯊꯤꯁꯤꯒꯤ ꯋꯥꯀꯠꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯞꯆꯟꯅꯤꯡꯕ ꯗꯤꯇꯦꯜꯁ ꯈꯔꯗꯪ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ, ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯑꯃ ꯇꯧꯅꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯂꯝꯕꯤ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇꯗꯤ ꯄꯩꯁꯥ ꯈꯔꯈꯛ ꯊꯥꯗꯅꯕ ꯄꯩꯁꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯅꯝꯅꯕ ꯄꯩꯁꯥ ꯊꯤꯔꯤꯕ ꯑꯗꯨ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯀꯔꯤ ꯇꯧꯔꯒ ꯄꯩꯁా ꯇꯥꯟꯕ ꯌꯥꯒꯦ ꯍꯥꯏꯅ ꯊꯤꯔꯒ ꯇꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯗꯔꯒꯗꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏ꯫ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯁꯨ MLA ꯑꯃ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯀꯔꯤ ꯔꯣꯜ ꯂꯩꯔꯤꯕꯒꯦ, ꯀꯔꯤ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯕꯒꯦ, ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯣꯏꯅ ꯚꯣꯠ ꯀꯥꯔꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ? ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯕ꯭ꯔꯥ, ꯂꯝꯕꯤ ꯁꯣꯔꯣꯛ ꯁꯦꯝꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯤ꯫ ꯃꯗꯨꯒꯤ ꯈꯪꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣই ꯊꯤꯒꯠꯄ ꯑꯃ ꯆꯪꯉꯤ꯫ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯅꯦꯁꯦꯁꯔꯤ ꯑꯣꯏꯔꯤ꯫ ꯑꯉꯝꯕꯁꯤꯡꯅ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤꯗꯃꯛꯇ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯄ ꯉꯝꯕꯁꯤꯡꯅ ꯃꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯕꯤꯔꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯗ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯇꯣꯄꯤꯛꯀꯤ ꯃꯃꯤꯡꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯔꯤ ꯕꯦꯒ ꯍꯥꯏꯅ ꯂꯩꯔꯤ꯫ ꯖꯨꯂꯥꯏ ꯇꯥꯡ 2, 2025 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ, ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯔꯤ ꯕꯦꯒ꯫ ꯍꯧꯖꯤꯛꯁꯤ ꯏꯉꯥ ꯊꯥ ꯂꯣꯏꯈ꯭ꯔꯦ, ꯏꯉꯦꯟ ꯊꯥ ꯍꯧꯈ꯭ꯔꯦ꯫ ꯏꯉꯦꯟ ꯊꯥ ꯍꯧꯈꯤꯕꯒ ꯏꯔꯣꯏꯅꯅ ꯔꯊ ꯌꯥꯇ꯭ꯔꯥ ꯀꯥꯡ ꯆꯤꯡꯕꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯂꯦꯟꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯔꯊ ꯌꯥꯇ꯭ꯔꯥ ꯀꯥꯡꯒꯤ ꯃꯁꯛ ꯑꯁꯤꯒ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯝꯕ ꯔꯊ ꯌꯥꯇ꯭ꯔꯥ
ꯀꯥꯡ ꯆꯤꯡꯕꯒꯤ ꯃꯁꯛ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯠꯅꯔꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯅꯔꯤꯕ ꯕꯥꯃꯣꯟ ꯃꯥꯟꯗꯞꯁꯤꯡꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯈꯨꯕꯥꯛ ꯏꯁꯩ ꯁꯛꯇꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯝꯕꯒꯤ ꯃꯁꯛ ꯑꯗꯨꯃꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯃꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯣꯏꯔꯝꯕ ꯃꯁꯛ ꯀꯌꯥ ꯑꯃ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯏꯉꯥ ꯏꯉꯦꯟ ꯔꯊ ꯌꯥꯇ꯭ꯔꯥ ꯀꯥꯡ ꯆꯤꯡꯕꯒꯤ ꯃꯇꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯎꯔꯝꯕ ꯇꯟꯗꯟꯒꯤ ꯃꯁꯛꯁꯨ ꯍꯧꯖꯤꯛꯇꯤ ꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯒꯤ ꯇꯟꯗꯟ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯁꯤ ꯃꯁꯛ ꯇꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯇꯟꯗꯟꯒꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯑꯌꯦꯛꯄ ꯁꯛꯇꯝ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯠꯇ ꯊꯤꯔꯒ ꯌꯦꯡꯍꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯇꯟꯗꯟꯅ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯤꯕ ꯀꯅꯥꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯔꯝꯒꯅꯤ? ꯍꯧꯖꯤꯛ ꯏꯉꯥ ꯏꯉꯦꯟ ꯔꯊ ꯌꯥꯇ꯭ꯔꯥ ꯀꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯇꯟꯗꯟ ꯌꯥꯝꯅ ꯊꯣꯛꯄ ꯃꯇꯝꯅꯤ, ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯈꯪꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯋꯥꯈꯜꯗ ꯃꯆꯤꯟꯗ ꯂꯥꯛꯂꯝꯕ ꯊꯣꯛꯂꯝꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯟꯗꯟꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯈꯜ ꯏꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯇꯟꯗꯟ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯃꯊꯨꯟꯗ ꯃꯩ ꯉꯥꯟꯕ ꯖꯤꯕ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯁꯤꯜꯂꯛꯄꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄ, ꯃꯤꯑꯣꯏꯕꯅ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯄ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯟꯕ ꯃꯩꯉꯥꯜ ꯄꯤꯕ ꯉꯝꯕ ꯄꯣꯠꯂꯝꯁꯤꯡ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯄ, ꯑꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯊꯛꯇ ꯊꯝꯖꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯟꯗꯟꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯍꯟꯈꯤꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯑꯁꯤꯒꯤ ꯃꯁꯛꯁꯤꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯏꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯂꯥꯟ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛꯅ ꯇꯞꯅ ꯇꯞꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯗꯒꯤꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒꯤ ꯊꯤꯝ ꯐꯥꯎꯕ "ꯕꯤꯠ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ" ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤꯁꯨ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃꯣꯠ ꯑꯀꯥꯏꯅ ꯇꯞꯅ ꯇꯞꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄꯒꯤ ꯃꯁꯛꯁꯤꯡ ꯑꯩꯈꯣꯏꯅ ꯎꯔꯛꯂꯤ꯫ ꯃꯤꯒꯤ ꯋꯥꯔꯤꯗꯤ ꯇꯣꯛꯈꯤꯁꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯏꯔꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ, ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪꯁꯤꯡ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯕ ꯈꯟꯕꯒꯤ ꯋꯥꯅꯤ, ꯃꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯧꯕꯨꯛꯇ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯃꯗꯤ ꯆꯦꯔꯪꯅ ꯋꯥꯏ ꯆꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧꯗ ꯆꯠꯄ ꯃꯇꯝꯗ ꯍꯩꯊꯥ ꯄꯣꯊꯥ ꯑꯣꯏꯅ ꯏꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯁꯛꯅꯤ꯫ ꯍꯥꯟꯅꯗꯤ ꯌꯨꯝꯗꯒꯤ ꯄꯨꯅꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯈꯔ, ꯗꯤꯁꯄꯣꯖꯦꯕꯜ ꯒ꯭ꯂꯥꯁ, ꯍꯩ ꯃꯍꯤ ꯈꯔ ꯑꯃꯗꯤ ꯆꯦꯔꯪꯅ ꯌꯣꯝꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯒ ꯑꯣꯏꯅ ꯆꯠꯅꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯇ ꯑꯁꯨꯃꯛ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯌꯥꯝꯕꯗꯅꯤ ꯑꯁꯤꯒꯨꯝꯕ ꯃꯆꯠꯁꯤꯡ ꯑꯁꯤꯅ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯧꯕꯨꯛꯇ ꯑꯁꯨꯝꯅ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯕꯗ ꯃꯇꯝꯗ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯠꯂꯝꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯀꯥꯏꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯈꯟꯊꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ "ꯕꯤꯠ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ"ꯒꯤ ꯁ꯭ꯂꯣꯒꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯂꯨꯒꯅꯤ ꯍꯥꯏꯕꯒꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯎ ꯆꯥꯔꯥꯀꯌꯥ ꯊꯥꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯊꯥꯅꯈꯤꯕ ꯑꯩꯈꯣꯏꯅ ꯎꯅꯈ꯭ꯔꯕꯅꯤ꯫ ꯊꯥꯅꯈ꯭ꯔꯤꯕ ꯎ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯎ ꯀꯌꯥꯅ ꯍꯤꯡꯒꯗꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯅ ꯄꯤꯒꯅꯤ? ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪꯅꯤ꯫ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯅꯦꯁꯟ ꯑꯁꯤꯗ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯡꯅꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯨꯏꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯃꯔꯤ ꯂꯩꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯎꯔꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ, ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯒꯤ ꯋꯥꯗꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡ ꯊꯛꯇ ꯊꯕꯛ ꯀꯌా ꯑꯃ ꯂꯧꯈꯠꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯐꯦꯜ ꯑꯣꯏꯔꯗꯨꯅ ꯂꯥꯛꯄꯒꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯊꯛꯇ ꯊꯝꯈꯤꯕ ꯑꯊꯤꯡꯕ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯅ ꯐꯦꯜ ꯑꯣꯏꯔꯗꯨꯅ ꯂꯥꯛꯈ꯭ꯔꯕꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 15ꯗꯒꯤꯗꯤ
ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ.ꯀꯦ. ꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯍꯧꯅꯅ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯖꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯤꯔꯝ ꯑꯁꯤꯗ ꯊꯥꯖꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯀꯌꯥ ꯂꯩꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯧꯈꯠꯈꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯗ ꯂꯩꯉꯥꯛ ꯈꯛꯇꯅ ꯉꯝꯒꯗꯕꯗꯤ ꯅꯠꯇꯦ, ꯃꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯆꯪꯂꯕꯅꯤ꯫ ꯑꯗꯨꯒ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯕꯤ ꯁꯔꯛꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯛ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯁꯤꯡꯒꯤ ꯗ꯭ꯔꯦꯟꯁꯤꯡ, ꯈꯣꯡꯕꯥꯟꯁꯤꯡꯗ ꯍꯦꯛꯇ ꯌꯦꯡꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯅꯔꯤꯕꯒꯦ? ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪꯁꯤꯡ ꯑꯃꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯁꯤꯡꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯎꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯥꯏꯀ꯭ꯔꯣꯟ 75ꯒꯤ ꯃꯈꯥꯗ ꯂꯩꯕ ꯄ꯭ꯂꯥꯁꯇꯤꯛ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯡꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤ ꯊꯥꯔꯒ ꯇꯧꯔꯛꯂꯤꯕ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯀꯨꯏꯅ ꯆꯠꯈꯤꯗꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕꯒꯤ ꯋꯥꯗꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯀꯨꯏꯅ ꯆꯠꯈꯤꯗꯕꯅꯣ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯑꯗꯨꯅ ꯄꯥꯔꯥ ꯑꯃ ꯑꯣꯏꯔꯒ ꯍꯟꯗꯛ ꯑꯃꯨꯛ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯅꯅꯕ ꯑꯍꯦꯟꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯂꯕ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯍꯧꯖꯤꯛꯁꯨ ꯍꯣꯔꯒ ꯂꯩꯔꯤ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤ ꯊꯤꯡꯂꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯃꯍꯨꯠ ꯁꯤꯟꯕ ꯄꯣꯠꯂꯝ ꯑꯃ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎꯒꯤ ꯃꯃꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯂꯨ ꯀꯤꯂꯣ 1 ꯅꯠꯇ꯭ꯔꯒ 2 ꯂꯩꯕ ꯃꯇꯝꯗ ꯍꯥꯞꯀꯗꯧꯔꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨꯅ ꯂꯨꯄꯥ 20 ꯅꯠꯇ꯭ꯔꯒ 30 ꯅꯠꯇ꯭ꯔꯒ 90 ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯔꯕꯗꯤ ꯂꯩꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯅꯕ ꯄꯣꯠꯂꯝꯁꯤꯡ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟ ꯑꯁꯤ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯃꯇꯝꯗꯁꯨ ꯇꯧꯅꯔꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟꯗꯒꯤ ꯈꯔꯒꯤ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯌꯥꯝꯁꯨ ꯌꯥꯎꯔꯤ, ꯄꯣꯏꯟꯠꯁꯦ ꯆꯨꯝꯃꯦ꯫ ꯑꯗꯨꯕꯨ ꯁꯣꯂꯨꯁꯟ ꯕꯦꯁ ꯑꯣꯏꯕ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯌꯥꯎꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎꯒꯤ ꯃꯃꯜ ꯇꯥꯡꯍꯟꯕ, ꯑꯗꯨꯒ ꯑꯜꯇꯔꯅꯦꯇꯤቭ ꯑꯣꯏꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯁꯥꯗꯨꯅ ꯋꯥꯏꯗꯂꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯁꯤꯒꯤ ꯄꯣꯏꯟꯠ ꯑꯅꯤꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯖꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯥꯏꯔꯔꯤꯕ ꯂꯝ ꯑꯃꯗꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯁꯨ ꯋꯥꯠꯈꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯒꯗꯕꯅꯣ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯐꯥꯎ ꯂꯩꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤꯁꯤꯡꯁꯤꯗ ꯁꯤꯒꯨꯝꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯀꯟꯁꯔꯟ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯦ, ꯏꯚꯟ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯁꯤꯐꯥꯎꯗ ꯏꯁꯤꯡ ꯆꯥꯎꯔꯤꯉꯩ ꯃꯅꯨꯡꯗ ꯈꯛꯇꯪ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯅ ꯋꯥꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯁꯤꯅ ꯆꯥꯎꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯊꯪ ꯆꯍꯤꯁꯨ ꯏꯁꯤꯡ ꯆꯥꯎꯔꯛꯈꯤꯅꯤ, ꯑꯩ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯃꯤꯗꯤ ꯀꯩꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯁꯨ ꯃꯤ ꯑꯌꯥꯝꯕꯗꯤ ꯏꯐꯦꯛꯇꯦꯠ ꯑꯣꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯚꯤꯂꯤ ꯏꯐꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤ ꯈꯔ ꯈꯛꯇꯅꯤ ꯏꯚꯦꯟꯠ ꯑꯃ ꯁꯤꯒꯨꯝꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯍꯟꯒꯦꯅ ꯔꯤꯀꯣꯜ ꯇꯧꯔꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯦ꯫ ꯑꯌꯥꯝꯕꯅ ꯉꯁꯤꯒꯤ ꯍꯤꯡꯅꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯣꯏꯕ ꯀꯟꯁꯔꯟ ꯑꯃ ꯊꯣꯛꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯂꯣꯒꯤ ꯍꯥꯏꯔꯥꯔꯀꯤ ꯑꯣꯐ ꯅꯤꯗꯀꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕ, ꯍꯌꯦꯡ ꯗꯔꯀꯥꯔ ꯂꯩꯔꯤꯕ, ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯁ꯭ꯇꯦꯟ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯦꯚꯦꯜꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯏꯃꯤꯗꯤꯌꯦꯠ ꯑꯣꯏꯕ ꯅꯤꯗꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯀꯟꯁꯔꯟꯗ ꯂꯥꯛꯄꯗꯤ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯜꯇꯔꯅꯦꯠ ꯁꯣꯂꯨꯁꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯃꯜ ꯇꯥꯡꯈꯠꯄꯁꯤꯅ ꯌꯥꯝꯅ ꯑꯆꯧꯕ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯔꯤ ꯕꯦꯒ ꯍꯥꯏꯕ ꯇꯣꯄꯤꯛꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ꯫
July 2nd 2025 ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯨꯡ 12:30 ꯑꯌꯨꯛꯀꯤ ꯄꯨꯡ 12:30 ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯪꯂꯥ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯅꯕ ꯊꯥꯗꯣꯛꯆꯅꯕ ꯍꯣꯠꯅꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯎ ꯌꯦꯡꯕꯤꯌꯨ ꯑꯌꯨꯛꯀꯤ ꯄꯨꯡ 12:30 ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯒꯤ ꯈꯟꯅ ꯅꯩꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯨ ꯍꯥꯞꯆꯤꯟꯕ ꯉꯝꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯠꯅꯔꯒꯅꯤ. Thank you for watching.